Surah An-Naml ki ayat number 45 tagi tarwadaba. أعوذ بالله من الشيطان الرجيم بسم الله الرحمن الرحيم ولقد أرسلنا إلى ثمود أخاهم صالحا أن اعبدوا الله فإذا هم فريقان يختصمون قال يا قوم لم تستعجلون بالسيئة قبل الحسنة لولا تستغفرون الله لعلكم ترحمون قالوا اطيرنا بك وبمن معك قال طائركم عند الله بل أنتم قوم تفتنون وكان في المدينة 9 رهط يفسدون في الأرض ولا يصلحون قالوا تقاسموا بالله لنبيتنه وأهله ثم لنتقولن لوليه ما شهدنا مهلك أهله وإنا لصادقون soydana ikoina thakibani samutta makoigi machin mana saleh bu asumna haihannaba lalu allahu adudagidi khudakta makoidu kanglup ani thokki amaga yetnaba ma tablet to horokoda parti ni thokra ya ba kambu ma ya da kambu ma thokra firka thokra allah khaktana rasulna haibe inba ma adragi hanade chatpa ma mana haiki o aigi missing karigina koina tujil hannaba hotnaribano fattabadu afabagi mangoinana karigina koina kokpinaba haijadribano allah da nakoida pibiraknaba minungsi karigina fattabagi muhutta fattabat tujil halido afabagi makana afabagi mamandan haido karina kamura mukoina azab ni rudu itu azab haran ni rudu karigina ho jadi iman puraga na hoya afaba warakada budu muhutta na hoina azab haran ni ji karigina ho azab ni hannaba la pana te bai dina ho na honda sum hai bilai kokpinaba haijadrib su karigina kokpinaba haijabi adra Allah na hoina makoina haiki aikoina khalli nang amasung nanga loinaba singdu fattaba chenarakpa singni haina mana haiki nakoigi afafattagi naraibak adudi Allah gi manakta laibani natte nakoi si changyeng tawgadawraba mi singni tawgada changyeng tawdawraba lairammi shaharduda imung mapal titri thakta amotpa sandokpa semdok chumthok ningba laitana imung mapal lairamme shahardu makoina haiki wasaknau amaga Allah pallaga aikoina ahingda landagadabani ma amasung magi imung manungda adugi tungda aikoina haigani mabu senaba singda aikoi uhaude magi imung manungbu loisin kibadu tasenama aikoi achumba ngangba singni hoina lotna wasakna bduni harsi ahing ngamda loisilaga hata sumaina aikoi wa haidokso haidokna daben wasakna bane tauki makoina thaurang ama aduga tauki aikoi su haidi Allah su thaurang ama makoina di lamba phangdaba siang Emmanuel Rasulna haibe indra satpa singdo hala sahib kanda Allah na plan tauki me makoin sinba plan bi mathakta aduna yengo kari poloi oikibage haibudu makoi gi thaurang du gi aikoina manghan khibani makoi amsung makoi gi mi singdu pulap punna Allah ki thaurang na han khre makoi thaurang du aduna makoi du makoi gi yums aduna makoi du makoi gi mayum singni taktuna leihoraba makoina tawkhiba aran badugi tasenawak maduda lairabani khudam ama akhangba mi singidi aduga
ꯀꯟꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕꯁꯤꯡ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕꯁꯤꯡꯗꯨ ꯑꯗꯨꯒ ꯄꯜꯂꯨ ꯂꯨꯠꯄꯨꯁꯨ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯅꯈꯣꯏꯅ ꯆꯠꯄ꯭ꯔꯥ ꯑꯀꯥꯝꯕ ꯂꯤꯆꯠ ꯅꯈꯣꯏꯅ ꯎꯅ ꯎꯅ ꯁꯤꯅ ꯂꯨꯠꯀꯤ ꯑꯃꯨꯛ ꯆꯠꯊꯔꯛꯑꯦ ꯄꯥꯎꯇꯥꯛ ꯑꯃ ꯂꯧꯅꯕ ꯅꯈꯣꯏꯅ ꯅꯛꯁꯤꯟꯕ꯭ꯔꯥ ꯅꯤꯄꯥꯁꯤꯡꯗ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤꯁꯤꯡꯕꯨ ꯊꯝꯂꯒ ꯅꯠꯇꯦ ꯅꯈꯣꯏꯁꯤ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯁꯤꯡꯅꯦꯕ ꯖꯥꯍꯤꯜꯅꯦꯕ ꯑꯗꯨꯕꯨ ꯑꯣꯏꯈꯤꯗꯦ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯅꯠꯇꯅ ꯇꯥꯟꯊꯣꯛꯈꯣ ꯂꯨꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯈꯣꯏꯒꯤ ꯁꯦꯍꯔꯗꯒꯤ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯁꯤ ꯃꯤꯁꯤꯡꯅꯤ ꯃꯁꯥꯕꯨ ꯁꯦꯡꯅ ꯊꯝꯖꯕ ꯃꯈꯣꯏꯁꯤ ꯌꯥꯝ ꯁꯦꯡꯕ ꯀꯥꯡꯕꯨꯅꯤ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯈꯟꯅ ꯍꯥꯏ ꯑꯗꯨꯅ ꯀꯟꯕꯤꯈꯤ ꯑꯩꯈꯣꯏꯅ ꯃꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇꯅ ꯅꯣꯡꯗꯝꯕꯤꯈꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯨꯡꯗ ꯂꯩ ꯊꯥꯍꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅꯕ ꯑꯜꯂꯥꯍꯅꯅꯦꯕ ꯁꯤꯟꯈ꯭ꯔꯤꯁꯤꯁꯨ ꯅꯨꯄꯤꯗꯨ ꯂꯩ ꯊꯥꯍꯧꯅꯕ ꯁꯤꯟꯈ꯭ꯔꯤ ꯄ꯭ꯂꯥꯟꯁꯤꯁꯨ ꯑꯜꯂꯥꯍꯅꯅꯦꯕ ꯂꯩ ꯊꯥꯍꯧꯈ꯭ꯔꯦꯕ ꯁꯤ ꯄꯩꯒꯝꯕꯔꯁꯤꯡꯅ ꯍꯥꯏꯕ ꯃꯦꯁꯦꯖꯗꯨ ꯌꯥꯗꯕꯩꯅꯤꯀꯣ ꯑꯖꯥꯕ ꯊꯥꯕꯩ ꯀꯨꯔꯥꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤ ꯄꯩꯒꯝꯕꯔꯁꯤꯡꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇꯅꯦꯕ ꯑꯖꯥꯕ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯗꯁꯥ ꯇꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯁꯤ ꯅꯠꯇꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯏꯜꯍꯧꯗ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕ ꯀꯨꯔꯥꯟꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯍꯦꯛ ꯔꯁꯨꯜꯅ ꯍꯥꯏꯕꯗꯨ ꯂꯧꯗ꯭ꯔꯕ ꯑꯗꯨ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕꯗꯨꯇꯅꯦꯕ ꯌꯥꯎꯔꯤꯁꯤ ꯑꯗꯨꯅ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯕ ꯑꯖꯥꯕꯁꯤꯡꯁꯤ ꯀꯤꯒꯗꯝꯃꯤ ꯆꯨ ꯊꯥꯍꯟꯈꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯨꯡꯒꯤ ꯅꯣꯡꯖꯨ ꯑꯃ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯁꯤ ꯌꯧꯈ꯭ꯔꯕ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯆꯨꯊꯈꯤꯕ ꯅꯣꯡꯖꯨꯗꯨ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯈ꯭ꯔꯕꯁꯤꯡꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯃꯦꯁꯦꯖ ꯐꯪꯈ꯭ꯔꯕꯁꯤꯡꯒꯤ ꯃꯊꯛꯇꯅꯦꯕ ꯑꯖꯥꯕ ꯊꯥꯈ꯭ꯔꯤꯁꯤ ꯃꯦꯁꯦꯖ ꯁꯨꯐꯪ ꯐꯪꯗ꯭ꯔꯤꯕ ꯑꯜꯂꯥꯍꯒꯤ ꯄꯩꯒꯥꯝꯁꯤ ꯁꯨꯐꯥꯎ ꯌꯧꯗ꯭ꯔꯤꯕ ꯃꯤꯗ ꯑꯖꯥꯕ ꯊꯥꯗꯦꯕ ꯑꯜꯂꯥꯍꯅ ꯌꯥꯎꯁꯨ ꯌꯥꯎꯔꯤ ꯈꯪꯍꯟꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯍꯤꯁꯥꯕ ꯑꯜꯂꯥꯍꯗ ꯁꯤꯟꯅꯁꯤ ꯃꯥꯒꯤ ꯅꯣꯂꯦꯖ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯦꯕ ꯍꯥꯞꯈ꯭ꯔꯦꯕ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯁꯥꯕ ꯇꯧꯅꯦꯕ ꯑꯗ ꯐꯪꯒꯅꯤ ꯐꯪꯉꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯐꯇꯋꯥ ꯇꯧꯔꯣꯏꯁꯦ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤꯗ ꯇꯥꯁꯦꯕ ꯆꯨꯊꯍꯟꯈꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯃꯊꯛꯇ ꯅꯨꯡꯒꯤ ꯅꯣꯡꯖꯨ ꯑꯃ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯆꯨꯊꯈꯤꯕ ꯅꯣꯡꯖꯨꯗꯨ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯈ꯭ꯔꯕꯁꯤꯡꯒꯤ ꯃꯊꯛꯇ ꯍꯥꯏꯌꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯊꯥꯒꯠꯂꯤꯕ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯕꯨꯅꯤ ꯑꯏꯪꯕ ꯂꯩꯍꯟꯕꯤꯁꯅꯨ ꯈꯟꯒꯠꯄꯤꯔꯕ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯑꯜꯂꯥꯍꯅ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯅꯈꯣꯏꯅ ꯃꯥꯒ ꯂꯣꯏꯅꯍꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯤꯒꯤ ꯑꯌꯥꯁꯤꯗ ꯈꯟꯊꯕ ꯀꯥꯟꯗ ꯑꯃꯨꯛꯀ ꯐꯪꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯕꯨꯗꯤ ꯀꯂꯤꯃꯥꯕꯨꯗꯤ ꯁꯣꯟꯕ ꯑꯗꯨꯒ ꯂꯣꯏꯅꯍꯜꯂꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯗꯣ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯖꯥꯕ ꯄꯤꯅꯩꯌꯦ ꯁꯨꯃꯥꯏꯅ ꯇꯧꯅꯩꯌꯦ ꯀꯕꯔꯗ ꯁꯨꯃꯥꯏꯅ ꯄꯨꯟꯒꯅꯩꯌꯦ ꯁꯨꯃꯥꯏꯅ ꯖꯩꯒꯅꯩꯌꯦ ꯍꯧꯒꯠꯂꯛꯄꯗ ꯀꯥꯎꯒꯅꯩꯌꯦꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯅ ꯊꯥꯖꯗꯅ ꯃꯥꯅꯕꯨ ꯍꯥꯏꯈ꯭ꯔꯗꯦꯅ ꯑꯗꯨꯏꯗꯨꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯑꯜꯂꯥꯍꯅ ꯂꯤꯔꯛꯏꯕ ꯁꯖꯥꯁꯤꯅ ꯍꯦꯟꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯤꯗꯤ ꯈꯟꯊꯕꯅꯤꯗ ꯑꯩꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯁꯨ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯍꯥꯏꯔꯤꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤꯛꯁ ꯇꯧꯔꯒꯅꯦꯕ ꯑꯜꯂꯥꯍ ꯀꯂꯤꯃꯥ ꯁꯣꯜꯂ ꯃꯇꯨꯡꯗ ꯀꯨꯔꯥꯟꯁꯤꯗ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯅꯦꯕ ꯐꯇꯋꯥ ꯃꯌꯥꯝ ꯑꯃ ꯑꯖꯥꯕꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯁꯤ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯖꯥꯕ ꯃꯌꯥꯝꯁꯨ ꯊꯥꯖꯗꯅ ꯑꯩꯈꯣꯏꯗ ꯀꯤꯗ ꯂꯩꯌꯦꯕ ꯀꯂꯤꯃꯥ ꯁꯣꯜꯂꯁꯨ ꯌꯥꯗꯦꯕ ꯂꯣꯏ ꯂꯣꯏꯅꯔꯤꯃꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯁꯦꯝꯕꯤꯈꯤ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯨꯒ ꯊꯥꯗꯕꯤꯔꯛꯈꯤ ꯅꯈꯣꯏꯗ ꯑꯇꯤꯌꯥꯗꯒꯤ ꯏꯁꯤꯡ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯒꯠꯍꯟꯕꯤꯈꯤꯕ ꯐꯖꯔꯕ ꯍꯩꯀꯣꯜꯁꯤꯡ
natik natte makoigi upal singdu haugat hanba laibra lai ama Allah ga loinana natte makoidu nangonda lengmanaba mangonda lengmanaba thangjinba mising lengmanaba thangjinbane basi message aura matungda yadab kangudu moy adum chatkani sidi ana haiba pegambar da ngaubuni haiba natrana mana bu sajilimi haiba natraga azab pu ko lao la khallo na haibu gangu loina sir chan khran natrabadi kanana sembi ki pithribi bu khunda pham ama oina aduga thambi ki madugi marakta turel sing amasung khinbi ki maduda chetna lebhallaba chingjau sing aduga thambi ki samudra ani dugi marakta panthing ama laibra lai ama Allah ga loinana natte makoi ayambana khangdabani si Allah su yaba mapu amasu yaba gangudane hairisi natro pegambar lae pegamari message phange message phangba gangudane hairisi adro loina bam hoina atopa isu sum haiba indana atopa su latana sum chatlido adu si pumba sembi khu sisene atop bam su lairi bra Allah nataba semba ngamba hawgal hanba ngamba samudragi marakta panthing lairdu ngamba mapu laibra ba adu gira ba na hoina lengmana ba loina halli si Allah hukum da in bada Allah gi Allah na haiba aya sing sigi hukum jing jida direct sida sina loi gadab do sina loi da na loina halli myam do laibra ba to polida lai jingam natrabadi kanana paukhumbi awaba taraba amana mangon da hidi Allah da kaujarakpa matamda aduga lauthokpi phattababu mangon dagi amasung sembi na koibu mahut silhobasing oina prithivida laibra lai ama laga loinana khajiktani na koina khantaribadu si tauhid ki yam chet kadaba mu'min musalman amna monna khanthagadaba ayat ne basi ni ba pun no ki piba ma laibra batai leedi ku soo aduga amka no hana ila amka maata maawu aga ko shi karina na ko shi karina shi qalilan ma tazakkaru no khanta le insan da ne qalilan ma tazakkaru shi aya singji para khanta gada me adu khanta da bida khanta anda da ne bela iri she khoi da natrabadi kanana lamjing bi na khoibu kangphal amadi samudragi amambasingda aduga kanana thabiragi nungsitpu haraupa oina mamang thana magi minungsigi laibra lai ama Allah ga loinana wangkhrabani Allah di makhoina maga loina halibasing adudagi sida kainom da have doctor israr da ne question nama taweba yamna mi do nipadu yam phaba male kanna oi boina man hair si ai Quran da ruju tawro Quran do unshin hore Quran se ai papa hore artha pari aduga aina iengu bukanda hadis sai hadis adu ada si mama ma sum mix tawro pari mina papa da ingon me amma chamam nare kari no to bodab se man question nama hange jiki mission wai mana nga khatna oi boina wana hange mo doctor israr da adrama doctor israr na pumme nang na Quran do unjil du gi ahan bada Allah ge shukriya da taw Allah na pujin bire idu adu laikriba mayam se nang knowledge ki damakta pao hidayat ki natte knowledge ilm hasil knowledge hasil taw na bai loina mak pao mana mod am pirang banai loina khangmo pao kai chukai de adu Quran di baddu mo khana pa he padu pao baddu mo khana kari no pa khir se Quran ji ka maina makhoi da ne ta khir bana tra pa khir se matam du da makhoi da kari gumbiam ta chakho thaurangi flight ki adugi adagi current science ki su leite na mohoida current leiramde adre amana mohoida sigi tafsir se hadis ni sina bukhari ni sina falam du ka tafsir ne current leiki de sumna ge mohoina makoina kana kirchi mohoi ki language du khakta ne oi kirchi language du khakne adugi Quran du da khan tharaga mohoi ge anta adna great phang khramne Quran ki ayat ru khak moi cham cham na khan tharaga adugi khupa du pawano khme amma phaja paw khum pir ma hadi samane ma ni samari oina tawani ya wala hadin gamin din haydi wa khal hana leramba makhaido adu du lona nakalam thamo pum tham da har si kari no haste Quran si ka lo khatpa
ꯑꯇꯩ ꯑꯃꯐꯥꯎ ꯍꯦꯛ ꯁꯥꯏꯠꯇ ꯆꯪꯍꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯥ ꯑꯂꯩ ꯁꯂꯥꯝ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯦꯗꯅ ꯍꯥꯏꯗꯤꯁ ꯍꯥꯏꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯥꯏꯁꯤ ꯍꯟꯕ ꯃꯇꯝꯗ ꯏꯁꯥ ꯑꯂꯩ ꯁꯂꯥꯝꯁꯤ ꯍꯜꯂꯛꯀꯗꯧꯔꯤ ꯃꯥꯅꯦꯅ ꯑꯇꯥꯜꯂꯒ ꯃꯇꯝꯗ ꯍꯜꯂꯗ꯭ꯔꯣ ꯍꯥꯏꯗꯨ ꯀꯨꯔꯥꯟꯗꯁꯨ ꯌꯥꯔꯦꯅ ꯄꯨꯊꯣꯛꯑꯃꯤꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯤꯡꯗꯨ ꯂꯣꯏ ꯊꯥꯗꯣꯛꯄ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯑꯝꯇ ꯃꯤꯛꯁ ꯇꯧꯗꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯅꯖꯝ ꯅꯁ ꯍꯥꯏꯗꯤ ꯑꯃꯨꯛ ꯇꯥꯏꯔꯤꯕ ꯁꯦꯟꯇꯦꯟꯁꯁꯤ ꯀꯔꯝꯕ ꯇꯥꯏꯔꯤꯕ ꯀꯔꯝꯕ ꯃꯇꯥꯡꯗ ꯍꯥꯏꯔꯛꯏꯃꯣ ꯀꯅꯥꯗꯅꯣ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯅ ꯀꯅꯥ ꯏꯃꯨꯡ ꯁꯤꯃꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯁꯤ ꯈꯛ ꯌꯦꯡꯉꯒ ꯑꯁꯦꯡꯕꯁꯤꯗ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯈꯛ ꯌꯦꯡꯉꯒ ꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯑꯗꯨꯏ ꯃꯇꯨꯡꯗ ꯅꯪ ꯑꯇꯩꯗꯣ ꯅꯣꯂꯦꯖ ꯇꯥꯜꯂꯣ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯣ ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨ ꯁꯤ ꯃꯣꯏꯅ ꯍꯥꯏꯕ ꯀꯩꯝ ꯄꯥꯈꯠꯄꯤꯔꯨꯅꯨ ꯑꯃꯅ ꯑꯗꯨ ꯏꯔꯝꯃꯦ ꯑꯃꯅ ꯑꯗꯨ ꯏꯔꯝꯃꯦ ꯀꯩꯝ ꯄꯥꯈꯠꯄꯤꯔꯨꯅꯣ ꯍꯟꯅ ꯍꯟꯅ ꯑꯗꯨꯝ ꯄꯥꯔ ꯃꯇꯨꯡꯗꯅꯦ ꯑꯣ ꯀꯨꯔꯥꯟ ꯍꯥꯏꯔꯤꯁꯤ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯛꯀꯅꯤ ꯑꯩꯅ ꯆꯤꯟꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯃꯅꯨꯡꯗ ꯂꯥꯛꯀꯅꯤ ꯋꯥꯈꯜꯗ ꯍꯥꯟꯅꯗꯩ ꯃꯌꯥꯝ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯌꯦꯡꯉꯁꯨ ꯋꯥꯈꯜꯗꯨ ꯑꯣꯏꯅ ꯄꯥꯔꯦ ꯀꯨꯔꯥꯟ ꯄꯥꯔꯤꯁꯤ ꯃꯤꯒꯤ ꯃꯃꯤꯠꯅ ꯄꯥꯔꯦꯕ ꯏꯁꯥ ꯃꯤꯠꯅ ꯄꯥꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯧꯗꯣꯛꯏ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯕ ꯍꯥꯏꯕꯁꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯍꯟꯅ ꯍꯟꯅ ꯇꯧꯏ ꯃꯗꯨꯕꯨ ꯑꯗꯨꯒ ꯀꯅꯥꯅ ꯄꯤ ꯅꯈꯣꯏꯗ ꯆꯤꯟꯖꯥꯛ ꯑꯇꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯂꯩꯕ꯭ꯔꯥ ꯂꯥꯏ ꯑꯃ ꯑꯜꯂꯥꯍꯒ ꯂꯣꯏꯅꯅ ꯍꯥꯏꯌꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯄꯨꯊꯣꯔꯛꯎ ꯅꯈꯣꯏꯒꯤ ꯗꯂꯤꯜ ꯅꯈꯣꯏꯅ ꯑꯣꯏꯔꯕꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯈꯟꯊꯒꯗꯕ ꯑꯌꯥꯠ ꯉꯥꯛꯇꯅꯦꯕ ꯁꯤ ꯍꯥꯏꯌꯨ ꯈꯪꯗꯕꯅꯤ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯔꯣꯟꯕꯗꯨ ꯑꯜꯂꯥ ꯅꯠꯇꯅ ꯀꯅꯥꯝ ꯈꯪꯗꯦꯕ ꯁꯤ ꯀꯅꯥꯝꯇ ꯄꯩꯒꯝꯕꯔ ꯅꯕꯤ ꯔꯁꯨꯜ ꯀꯅꯥꯝ ꯈꯪꯗꯦ ꯑꯔꯣꯟꯕ ꯑꯜꯂꯥ ꯅꯠꯇꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯝꯕ ꯉꯝꯗꯕꯅꯤ ꯀꯩꯗꯧꯉꯩ ꯃꯈꯣꯏꯕꯨ ꯍꯤꯡꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯕꯤꯆꯥꯔꯒꯤ ꯁꯤꯁꯨ ꯈꯪꯗꯦ ꯅꯠꯇꯦ ꯐꯥꯖꯤꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯟꯗꯨ ꯑꯈꯦꯔꯠꯀꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤ ꯃꯗꯨꯕꯨ ꯅꯠꯇꯦ ꯃꯈꯣꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯃꯤꯇꯥꯡꯕꯅꯤ ꯁꯤ ꯄꯣꯏꯟ ꯑꯍꯨꯝꯁꯤꯗꯅꯦꯕ ꯌꯥꯗ꯭ꯔꯤꯁꯤ ꯑꯍꯥꯟꯕꯗꯅ ꯀꯔꯤ ꯒ꯭ꯌꯥꯟ ꯑꯈꯦꯔꯠꯀꯤ ꯃꯇꯥꯡꯗ ꯒ꯭ꯌꯥꯟꯗꯣ ꯐꯥꯖꯤꯟꯈ꯭ꯔꯦꯕ ꯃꯈꯣꯏ ꯑꯗ ꯑꯅꯤꯁꯨꯕꯁꯤꯅ ꯆꯤꯡꯅꯔꯤꯑꯕ ꯍꯤꯡꯒꯠꯍꯜꯂ ꯍꯤꯁꯥꯞ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯆꯤꯡꯅꯔꯤꯑꯕ ꯑꯗꯨꯗ ꯑꯍꯨꯝꯁꯨꯕꯅ ꯃꯃꯤꯠ ꯇꯥꯡꯕꯅꯦꯕ ꯑꯆꯨꯝꯕ ꯑꯣꯏꯝ ꯉꯝꯗꯦ ꯃꯤꯠ ꯇꯥꯡꯉꯦꯕ ꯄꯥꯔꯁꯨ ꯃꯤꯒꯤ ꯃꯃꯤꯠꯅ ꯏꯔꯝꯕꯗꯣ ꯃꯤꯒꯤ ꯒ꯭ꯌꯥꯟ ꯕꯨꯙꯤꯒꯤꯗꯣ ꯑꯗꯨ ꯄꯥꯔꯒ ꯑꯗꯨ ꯇꯥꯔꯒ ꯑꯗꯨꯗ ꯊꯥꯖꯔꯒ ꯆꯠꯂꯦ ꯃꯁꯥꯒꯤ ꯃꯃꯤꯠ ꯑꯂꯥꯅ ꯄꯤꯔꯛꯏꯕ ꯕ꯭ꯔꯦꯟ ꯃꯉꯣꯟꯗꯁꯨ ꯑꯗꯨꯒꯤꯗꯨ ꯃꯇꯥꯡꯗꯅ ꯊꯝꯃꯦ ꯂꯩꯔꯤꯕ ꯋꯥꯍꯩꯁꯤꯒ ꯑꯗꯨ ꯇꯥꯡꯍꯟꯗꯅ ꯊꯝꯃꯦ ꯑꯗꯨ ꯃꯥ ꯑꯜꯂꯥ ꯈꯛꯇ ꯀꯤꯕ ꯑꯜꯂꯥ ꯈꯛꯇ ꯂꯥꯠꯄ ꯑꯣꯏꯔꯗꯤ ꯑꯜꯂꯥꯅ ꯃꯉꯣꯟꯗ ꯕꯨꯙꯤ ꯂꯧꯁꯤꯡ ꯄꯤꯔꯛꯏꯗꯨ ꯈꯟꯊꯕ ꯌꯥꯔꯤꯕꯅꯦ ꯍꯥꯏꯌꯨ ꯊꯥꯖꯗꯕꯁꯤꯡꯗꯨꯅ ꯍꯥꯏ ꯊꯥꯖꯗꯕꯁꯤꯡꯗꯨꯅ ꯑꯣꯏꯈ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯎꯐꯨꯜ ꯁꯤꯅꯤ ꯃꯈꯣꯏꯅ ꯇꯥꯔꯛꯏꯁꯤ ꯐꯣꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯁꯤ ꯆꯤꯡꯅꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯁꯤ ꯃꯆꯤꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯁꯤ ꯆꯤꯡꯅꯩꯌꯦꯕ ꯑꯩꯈꯣꯏꯗ ꯋꯥꯗꯥ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡꯗꯁꯨ ꯃꯃꯥꯡꯗꯒꯤ ꯃꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯅꯠꯇꯅ ꯊꯥꯏꯅꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤꯕꯅꯤ ꯀꯃꯥꯏꯅ ꯆꯦꯜꯂꯤ ꯑꯁ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯄꯥꯟꯅꯗꯅ ꯂꯥꯛꯄꯁꯤ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛꯅꯤ ꯄꯥꯒꯗꯕꯅꯤ ꯁꯋꯥꯞ ꯐꯪꯕꯅꯤ ꯇꯤꯂꯥꯋꯠ ꯇꯧꯒꯗꯕꯅꯤ ꯈꯪꯕ ꯌꯥꯝꯇꯦ ꯈꯪꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯣꯏ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯑꯥꯔꯊ ꯀꯩ ꯂꯩꯕꯅꯣꯗꯣ ꯍꯥꯏꯗ꯭ꯔꯣ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯆꯠꯅꯔꯛꯄ ꯄꯣꯠꯅꯤ ꯍꯥꯏꯌꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯀꯣꯏꯅ ꯆꯠꯂꯨ ꯄ꯭ꯔꯤꯊ꯭ꯔꯤ ꯊꯛꯇ ꯑꯗꯨꯒ ꯌꯦꯡꯉꯨ ꯀꯔꯤ ꯄꯣꯂꯣꯏ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯁꯤꯒꯤꯁꯤꯅꯦꯕ ꯁꯤ ꯏꯜꯃ ꯊꯤꯌꯨ ꯍꯥꯏꯔꯤꯃꯦ ꯊꯤꯌꯣꯕ ꯁꯤ ꯀꯨꯔꯥꯟꯁꯤ ꯄꯥꯔꯒ ꯑꯌꯥꯠꯁꯤ ꯌꯦꯡꯉꯒꯅꯦ ꯍꯥꯟꯅꯒꯤ ꯄꯣꯂꯣꯏꯁꯤꯡꯗꯨ ꯌꯦꯡꯉꯣ ꯍꯣꯏ ꯑꯗꯨꯒ ꯆꯤꯡꯅꯔꯤꯗꯨ ꯀꯣꯛꯀꯗꯕ ꯌꯦꯡꯉꯣꯕ ꯃꯥꯡꯈꯤ ꯇꯥꯈꯤ ꯃꯌꯥꯝ ꯋꯥꯔꯨꯒꯅꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯨꯒꯅꯨ ꯄꯨꯛꯅꯤꯡ ꯈꯨꯖꯤꯟꯕ ꯃꯈꯣꯏꯅ ꯁꯔꯧ ꯇꯧꯕꯗꯨꯒꯤ ꯁꯤ ꯔꯁꯨꯜꯗ ꯑꯀꯟꯕ ꯑꯜꯂꯥꯍꯒꯤ ꯊꯥꯖꯕ ꯌꯥꯕ ꯑꯌꯥꯠ ꯑꯃ ꯔꯁꯨꯜꯗ ꯍꯥꯏꯔꯛꯏ ꯀꯔꯤꯝꯇ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥꯔꯨꯔꯅꯨ ꯑꯗꯨꯗꯩ ꯅꯪ ꯊꯃꯣꯏꯁꯨ ꯄꯤꯛꯊꯔꯨꯔꯅꯨ ꯈꯨꯖꯤꯜꯂꯨꯔꯅꯣꯕ ꯃꯈꯣꯏꯅ ꯁꯔꯧ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯦ ꯑꯀꯤꯕ ꯂꯩꯔꯨꯔꯅꯣꯕ ꯃꯈꯣꯏꯅ ꯍꯥꯏ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯗꯥ ꯑꯁꯤ ꯊꯣꯛꯂꯅꯤ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯣꯏꯔꯕꯗꯤ
ꯀꯩꯗꯧꯕꯅꯣꯕ ꯂꯥꯛꯀꯗꯣꯏꯁꯦ ꯁꯤ ꯅꯕꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯅꯤ ꯑꯜꯂꯥꯍꯅ ꯄꯩꯒꯝꯕꯔꯁꯤꯡꯒꯤ ꯂꯤꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯌꯥꯠꯇꯣ ꯍꯥꯏꯔꯛꯏꯁꯤꯀꯣ ꯍꯥꯏꯌꯨ ꯑꯣꯏꯕ ꯌꯥꯏ ꯅꯈꯣꯏꯒꯤ ꯅꯇꯨꯡꯗ ꯅꯛꯅ ꯂꯩꯔꯝꯕ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯁꯨ ꯏꯟꯅꯔꯛꯄ ꯈꯔ ꯑꯃꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯁꯨ ꯈꯔ ꯑꯃꯗꯤ ꯂꯩꯇ꯭ꯋꯥꯗ ꯀꯅꯥꯝ ꯈꯪꯗꯦ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯗꯨꯁꯨ ꯃꯁꯤꯅꯦꯕ ꯃꯈꯣꯏꯅ ꯀꯩꯗꯧꯕꯅꯣꯅ ꯍꯪꯉꯤꯗꯣ ꯃꯇꯨꯡꯗꯒ ꯂꯥꯛꯑꯝꯕꯁꯨ ꯌꯥꯏ ꯁꯤꯅꯤ ꯑꯣꯏꯕ ꯌꯥꯏ ꯅꯈꯣꯏꯒꯤ ꯅꯇꯨꯡꯗ ꯅꯛꯅ ꯂꯩꯔꯝꯕ ꯈꯔ ꯑꯃꯗꯤ ꯅꯈꯣꯏꯅ ꯊꯨꯖꯤꯜꯍꯟꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯞꯇꯤ ꯊꯧꯖꯥꯜꯅ ꯄꯤꯛ ꯊꯟꯕꯅꯤ ꯃꯤꯑꯣꯏꯕꯗ ꯇꯧꯅꯤꯡꯕꯁꯨꯡ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯇꯧꯕꯤꯃꯜ ꯈꯪꯗꯕꯅꯤ ꯊꯧꯖꯥꯜꯅ ꯄꯤꯛ ꯊꯜꯂꯤꯁꯤ ꯆꯣꯟ ꯊꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯞꯅ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯊꯕꯥꯛꯁꯤꯡꯅ ꯀꯔꯤ ꯂꯣꯠꯁꯤꯜꯂꯤꯕ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯁꯨ ꯆꯣꯟꯊꯔꯛꯏꯗꯣ ꯑꯜꯂꯥꯍꯅ ꯌꯥꯔꯦꯅꯤ ꯈꯜꯂꯣꯏꯗꯕꯅꯦꯕ ꯄꯩꯈꯥ ꯂꯧꯔꯤꯕ ꯂꯣꯏ ꯈꯪꯉꯦꯕ ꯂꯣꯠꯇꯨꯅ ꯂꯩꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯇꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯃꯗꯨꯕꯨ ꯆꯟꯁꯤꯟꯗꯕ ꯂꯥꯏꯔꯤꯛ ꯑꯃꯗ ꯃꯌꯦꯛ ꯁꯦꯡꯂꯕ ꯇꯁꯦꯡꯅꯃꯛ ꯃꯁꯤꯒꯤ ꯀꯨꯔꯥꯟꯁꯤꯅ ꯂꯤꯕꯤꯕꯅꯤ ꯏꯁꯔꯥയേꯜꯒꯤ ꯃꯆꯥꯁꯤꯡꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯃꯣꯠ ꯈꯦꯠꯅꯔꯤꯕ ꯑꯌꯥꯝꯕ ꯍꯦꯛ ꯃꯣꯠ ꯈꯦꯠꯅꯔꯤꯕ ꯃꯅꯤ ꯏꯁꯔꯥയേꯜꯒꯤ ꯃꯔꯛꯇ ꯑꯗꯨ ꯄꯨꯝꯕꯁꯤ ꯀꯨꯔꯥꯟꯁꯤꯅ ꯂꯤꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯃꯔꯛꯇ ꯃꯣꯠ ꯈꯦꯠꯅꯔꯁꯨ ꯁꯤꯒꯤ ꯀꯨꯔꯥꯟꯁꯤꯅ ꯐꯩꯁꯂꯥ ꯇꯧꯒꯗꯕ ꯍꯥꯀꯤꯝ ꯑꯣꯏꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨ ꯃꯨꯁꯂꯤꯝ ꯅꯠꯇꯦꯅꯁꯨ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯏꯃꯥꯟ ꯋꯥꯂꯥ ꯅꯠꯇꯦꯅ ꯍꯥꯏꯔꯤꯗꯅ ꯁꯤꯒꯤꯁꯤꯅ ꯐꯩꯁꯂꯥ ꯇꯧꯍꯟꯗ꯭ꯔꯗꯤ ꯕꯅꯤ ꯏꯁꯔꯥꯏꯜꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨꯅꯤ ꯂꯣꯏꯅ ꯕꯅꯤ ꯏꯁꯃꯥꯏꯜꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯂꯝꯖꯤꯡꯅꯤ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤꯅꯤ ꯊꯥꯖꯕꯁꯤꯡꯒꯤ ꯁꯤꯒꯤ ꯀꯨꯔꯥꯟꯁꯦ ꯁꯤꯅ ꯂꯝꯖꯤꯡꯅꯦꯕ ꯑꯗꯨ ꯁꯤꯅ ꯂꯝꯖꯤꯡ ꯂꯧꯗ꯭ꯔꯒ ꯀꯔꯥꯏꯗꯩꯅꯣꯕ ꯑꯩꯈꯣꯏꯅ ꯂꯝꯖꯤꯡ ꯂꯧꯗꯧꯔꯤꯁꯤ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯕꯅ ꯋꯥꯈꯩꯕꯤꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯁꯤꯡꯂꯕ ꯋꯥꯌꯦꯜꯅ ꯃꯥꯗꯤ ꯄꯥꯡꯒꯜꯕꯗꯨꯅꯤ ꯑꯈꯪꯕꯗꯨꯅꯤ ꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯅꯪꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯐꯩꯁꯂꯥ ꯇꯥꯕ ꯌꯥꯗꯦ ꯁꯤꯗ ꯑꯜꯂꯥꯍꯅ ꯑꯗ ꯋꯥꯌꯦꯜ ꯇꯧꯔꯅꯦꯕ ꯑꯗꯨꯅ ꯊꯥꯖꯕ ꯊꯝꯃꯣ ꯑꯜꯂꯥꯍꯗ ꯇꯁꯦꯡꯅꯃꯛ ꯅꯪꯗꯤ ꯂꯩꯕꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯆꯨꯝꯕꯗ ꯁꯤ ꯔꯁꯨꯜꯗ ꯍꯥꯏꯔꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯆꯨꯝꯕꯗ ꯂꯩꯔꯤꯃꯦ ꯍꯥꯏꯔꯤꯁꯤ ꯑꯗꯨ ꯔꯁꯨꯜꯅ ꯂꯩꯔꯝꯃꯤꯁꯤ ꯀꯨꯔꯥꯟꯁꯤꯗ ꯅꯠꯇ꯭ꯔꯣ ꯔꯁꯨꯜ ꯂꯩꯔꯝꯃꯤꯁꯤ ꯁꯤ ꯐꯣꯇꯣ ꯇꯧꯔꯁꯤꯔꯣ